I Yangkong Wangthoi, General Secretary, LMS Law College, 2025 and 2026 ki. Manipur ki history da ahan bo oina 1958 ki matam dagi established tawduna amadi 1981 da Manipur government amadi India government na sakhang laba adugum laba full gazette oiraba government college amani haina officially recognized tawkraba matung da Manipur University ga affiliate tawduna layam laba matung 2017 dagi DM University Danamanjuri University ga affiliate tawduna mahaki constitution college amo oina layak laba asugum laba college asida hawkiba 2018 dagi Bar Council of India nasu legal study pina bagi damta dugum laba approve tawduna layraba awang thakta layak tamna bagi sum laba mahilosang asibu atopa mafam amata da chana daba oidaba mawong ama college asida hanthaba thakta miraiduna laybagi mawongda laybasi yamna laybak thibani akoigi hawkiba Mamangi chahi 2020-21 amadi 2022-23 ki matamda laibiram laba college asigi student union singasu tungan mamari lenaba authority singda memorandum kaya thaduna memorandum kaya pisinduna college asigi atmosphere asi bhanabagi damangta hotnaram laba su miraiduna lakwa mana tadraba mamit udraba amagum kogi hanna yingbiduna lakwa adu yamna laibak thibani arap student singi flung far student sing amadi tribal singi student sing Ching degi lakwa sing makogi khalakanda kogi nupa amsu nupi gi tongan ba hostel gi facility piruna mahi tamhandaba na maram oirakanda kogi class ni thini yaw ngamdaba masina mahi tambada kogi future career da yam soirakwa maram masina kogi hostel ama pi ba haibasi college asi gi tangai fadabani maram masina aduga tongan bada kogi library sida college gi amata ngai ba library se kogi matam ga chanaba updated oiba laitaba masi updated oiba lai thamduna masigi library gi laifam thopa atmosphere structure aduga lai paham gi table chair amadi akoigi bookkeeper singba tongan ba librarian singbu laitaba masi singasi akoigi mari lenaba singna yengsilakadabani masi susoi soidana thambigadabani haiba wafamduni aduga akoigi college asida athapam thamdagi laakanda karigumba amatang college ki half thaba matam break thaba matam da kaigumba tang chajagi hairasu college asigi manungda college asigi oiba canteen leitabana maram oirakanda mapanda thokduna mapanda lamna chadladuna mamana tamna leiba masigumba khudong chadaba asi college asida hawkiba chahi kayadagi mayongna duna thingaduna lai adu college asida indoor hall multipurpose hall karigumba amata leite college asida sopnatagi class leiduna sata singna class la aga oja singna class ninaba kogi coaching center amada chadnariba niyomiti adu khaktagi mawongda college asida thambiri college ki atmosphere phanabagi damakta Hauji 2025 amasung 2026 da lairiba akoigi student union na mari lainaba respected governor amadi DMU gi vice chancellor amadi register na singbada akoigi memorandum pisinduna akoigi tokon thokpa student gi power sina duna tawakani masidai da hanagum mana pangba mamit udabugum yengdaduna hana yengbidaduna mirai daga layakpa taragadi LMS local sida punna taminariba mahiroi akoi punna student power sina duna tokon thokpa sing Tawakani haibasi DMU ki authority amadi akoigi government ki oiba mari lainaba concerned department singnasu masi line lobiganu haiba wafamsi LMS local student union gi makai gi thamjage iroi loibada college asida laigadaba oja masing regular ki oja masing mapung phana leitaba adu akoigi guest lecture oina la ko oja masing su ani khaktang oiba adu guest lecture oina achin ba kaya kai thomduna college asida mahiro singi lai ta onina la ibo oja sing sigi tolo pibi da bana maram oira kan oja sing da interest andarpa dagi lai takpada niyom kairakpa masugum masina akogi satra singda mahi tambada class fajana mapung phana tawgi da bana maram oira kan exam thabagi matam lakpa matam da hena awa mayong narapa asi sungsoi soidana miyang changbiyo aduga wali bo oja masing mamang thakta akogi oja ani select tawraba matung selection order thokraba matung join tawrkhidabagi thawgau kaya laikre adugu masi kananasu hangdabagi maram asina akogi DM authority singnasu miyang changbidaba gadu government singnasu akogi thawsaradaba singasi tawbiganu satra khunai satragi pungning ihun khang thabak tawbiro aduga satragi laitam jage haiba satra singi thamoida irang tawru haibagi baton asigumadi pibidana ba mari lenaba singna hona biyo haibasi student union gi makai gi thamjani